Awana tarpo matamda mapung fana mating piba ngamdre. Amadi ISTV na goal mga yaw na medal kun ga mga fangduna tarilak suba journalist sport meet ki overall champion oire. Kurumjari ISTV ki pau meng tabiri basing taram lok sabalo na pau sandono pijari. Mede Sinmi Singh numit ngasi Manipuri mafam kya da tongan belu from the sarkar ge department ge employees association sing na sindu na pangthok na kre Consumer Affairs Food and Public Distribution Laborers Welfare Association na sindu na kumalam pakta leba youth hostel da mede ge thoram pangthok kre tormadu da Labor and Employment Minister T.S. Radhesyam Tourism ge Parliamentary Secretary Dr. S. Ranjan Association ge President S. Surchandra na maroiba me singoina saruga ke Minister Radhesyam na hakibida Sinmi Singh da hena khanganaba lever mela ma athu matam da pangthok lagani mede gi thorom masi punna pangthok haningbagi apamba phangdoke lever mela na district wise na to state wise state ki level la to apne lever level to na phangana sinmi na pulap ki na mela pulap mayam interaction program to hoga apoi ki sarkar ki side ki labor department ya to department singi lever ki na welfare ki level scheme singi mayam interact to adu yaraga na madai scheme dura han already phangi mayam dura kra koi awareness bi no kra thoki ba adu ga suget to ba hangan ba koi labor union mayam sigi sinmi ki union mayam sigi representative mayam siga koi labor department ga mara konta hafta amdo koi ga once in a month koi ra koi dinner ga unar ga meeting to ga koi sarkar ek mon thopa hangdaba som de sinmi singi problem ga masitana ba naina ga ta adu ma amaso singi na kanjali All India Trade Union Congress Manipur nasu Medegi Thorum GM Hall Imphal da pangthoke Tormadu da Deputy Labor Commissioner E Tomba All India Trade Union Congress Manipur ge President Dr. M Nara General Secretary L Sotin Kumar Trade Union gi Lusingba KSA Santa amasung Working Women's Forum Manipur gi Secretary Y Indrani Susarwaki L Sotin Kumar na lising masanipal marfu taruki me amada America gi Sinmi Singh na thabak subagi matam nomada pung Nepal oigedabani hybrid dagi Haukiba ihau da thokiba thododubu ningsingduna lising masanipal marfutara dagi me amabo malem gi Sinmi Singh numit haina thorom pangthokibani haiki ngasidi unorganized workers mayam madugi damakta maru oiba adu wafam kayama Sinmi Singh gi dabda packet pahore adubu aikoi gi khudong chaba kaya sagado senjau paibu sing loi bakhigani Food security ke ek chanare cheng kilo de pa hom de sinmi ai koi phangagani adubu ai koi na phangam thok pa cheng phangna bagi akan ba pressure pi drabani finally kana rab karbar koina ganja karbar dona gani karbar dona food security ek hi karbar senjau pai singi adu ba senjau samki gani asumaina tongan program policy kaya Why can't you make us say? The coin. King of Witamai, don't may have a day. Kanglei Economic Development Organization Kedogi Sehitara Mapung Parapagaluna Medegi Thorum Quarman Imakatel the Pangtokre Tormaduda Mahutki Minister T. Sam Kumar Parliamentary Secretary Home L. Susindro Amasung Kedogi President Soibam Manitona Maruiba Musing on a Sarwaki Kedogi Sovereign Ramaso Minister Release Toki Katel Pambi Ma Singamadi Kedogi member Singbu Kai Kumnaba Utki Minister Sam Kumar na Hakibida Aikoi Nepal Tangliba Si Sagi Thomas Kangdaba Masung Wadana Nungaiba Pambagi Mahini Sinmi Singbu Ikai Kumnaba Ngamdraba Amasung Sinmini Habida Ikai Rabadi Madugi Kunayadu Maninglomda Hantarak Labani Haiki Nium Lan, Nium Lama Jam, Gomegi speaking what I'm talking about, we can sell down there. But the Minister Malakani, my Mata, the Mopina Manemo, at the councillor, Mam Kalakani, my Mam, the Mopishan money. I don't know in Pan City, Kamana, Kuzikan Manu with Ribbon, but I couldn't make it. Maniputal Taminari was to meet the Mizati, we couldn't make it. As a pie by some Kopshan Raba, a pie by Peton Ragadi, quick as he quick, but I can't quick, Masi quick Satamasi, Maliam, about the night, Imam, the Pamakatel as a quick and Manamo. Koi kasi de mali ngi sinmi gi numin sinmi de kai kun madraba tabak suba mi si kai kun madraba mara mi ngi mangam draba
taxi kasi lay traba adu ko di malim natra ban lepak natra ban tabak suru meeting da yan ikai kum na ba tabak suru meeting da hayan nung siba adu mogi pam thopa semilon sabsaba ko gi malim da pine sang sabsana ko pina ba ko gaben su sabsana madu gi haja badu ase badu ko tawjaga ni adu ga dayo me am se amaga ma hantana yeng musu ko tawroi All Manipur Minor Irrigation Department's Employees Association Sinduna Lampelda Leba Minor Irrigation Office Medegi Torum Pangtokre Tormasida Tongan Ba Employees Organization Employees Sing Susugaki Association President S Sanjitna Sinmi Sing Sagi Itaudang Kang Tabak Toduna Mipal Tangdaba Lamdamama ONC Haiki Tabak Wayna Pangtoksi Loina Lenga Pabamari Tambuna Economic Independence Lainaba Honaminesi Haiba RPLC Laiba Simi Kudimota Ayana Piltozen M2 amasung MGO gi JSC sinduna medegi thorum babu parata leba JSC gi office ta pangthoki tormadu da JSC gi president advocate khaide mani hanagi general secretary sing professor MC Arun general secretary Biken Jongna myokyana suraki JSC gi president khaide mani na sinmi sing na tenri khudong sar kya gi matang ro wafam kya thamke employees singi workers singi damukta maroi government employees singi damukta koi gi Bharat Sarkar na nauna June July aduda chalai haraba 2016 da chalai haraba sijina haraba 7 pay commission gi recommendation ado Manipur da su state sida su laiba sarkar sina 7 pay commission se mapung phana thabak to onthok pe rakani haibi gi thajabado aina thamjari Imphal Municipal Employees Union Susenduna IMC की complex ता मैं देगी थोरम पांगथो के थोरमदुदा महूट की मिनिस्टर टी श्याम कुमार महूट की स्पेशल सेक्रेटरी एम जॉय जॉइंट डायरेक्टर एनजी उत्तम IMC की मेयर एस सुनील ना मरोई बम्यूई सिंह वेना सरगाकी ngasi malam ki senwe sing numida sida Manipur ki chief minister nongthom birena Manipur miyam da yafa proposal pirakli numida si senwe sing apun ba lingzel gi thona du utuna konaya sigi shuri nom liba sing ya sumba maike amagi dama mayok na bangami haibudu uli numida si thorom pangthok tuna senwe sing hak amasung makhoibu ikai khumna baga lunena shuri nom liba sing hingna gi fibo phagat han bangami numida sina lebak asina manglom da sangsin bada senwe sing suba nom bagi anoba political culture ma purpa oresno hari Nupi sing awana tarba matamda mating pangna na ba Bharat Sarkar gi miyeng makhada Manipur lising ani tara manga tara tarukta Thawal district ki DC complex manungda hangdok na ba ayab pirkraba one stop center ngasi phawa ningthina thabak tawdre hiramasidu report ma ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯧꯕꯥꯜ DC complex ꯃꯅꯨꯡꯗ ꯂꯩꯕ Ministry of Women and Child Development ꯒꯤ ꯃꯈꯥꯗ ꯍꯥꯡꯕ one stop center ꯗꯅꯤ Center asi India government na sol lising ani trauma truk ki matamda India gi oina kuntra truk hangwa Manipur gi amakak thungmude yaropani Ministry of Women and Child Development gi under secretary to the government of India SK Sinha na sol lising ani tara manga gi September tang tara manga da thokhibo order amagi matung ina recurring grant lupa lakh manga lising mai funi thai cham kun non recurring grant oina lupa lakh tare lising punna lupa lakh train thai lising mai phuma panchama kun kai thokna ba ayaba pi khibani adu matam kuina center ase hangdana leiraba matung sahi asigi February tarik amada official oina hangtok khibani ISTV na center asida sanctionlo with the Ministry of Women and Child Development Government of India na piba one stop center gi implementation guideline gi makhada hafam thokpa staff sing amata haftan leramba thengnare guideline gi matung ina center gi mapung ina thabak tawdaba center gi administrator gi pham ama center da matam pumda legidaba administrator da tengbang daba case worker ama FIR lobung ngamba police felicitation officer ama awaba tarban nupi singda aingi lambi takadaba paralegal personnel ama center da pung kunmari legidaba first aid ngamba paramedical personnel ama awaba tarba singbu lamjing bigidaba counselor ama pung kunmari center da legidaba IT staff ama center asida pung kunmari leiduna lu nan ba yauna atai thabak tawdaba multi purpose helper ama amasung security guard ani hap number haibasu hauji laiba center asidadi amata haptri hauji mak social welfare department gi district program officer na center asibu saw yeng selaga district coordinator mangana mahaki mateng pangduna center asibu salairi hari center asi hangbada haukiba mask tai kunma panda rape victim ama
सेंटर असी कानब लौनब लापद लेफम थोप स्टाफ सिंग लेतबना हौजिक लेरिबा स्टाफ सिंग तौफम खंगदना क्वेश्चन चेनकी हाइना ममिंग फोंदोक इंदब ऑफिशियल अमन फोंदोरकली गाइडलाइन की मतुंग इना सेंटर असी की तोखाइब का मंगा लेब बिल्डिंग अमन लेगदबनी हाइरबसु हौजिक लेब सेंटर असी द जेईओ थौबाल लेबर डिपार्टमेंट थौबान डिपार्टमेंट चिंग ऑफिस ओबना मीन चिकन चाइना ngमदना संग मफम ओबना संद पथा पुंकाई का सेंटर ओरी पनबे याबदी वन स्टेप सेंटर हाइबसे इंडिया की ओइना सेंटर कुंथ्रा खतम हांगबद ngairi हौजी अनब चामग यांखै लिंखतनब थौरांग तौरे हाइन गवर्नमेंट ऑफ इंडिया ना लाउथोखिब लेखरबनी सर असिगी ख्वादगी मरु एबं मथौदी मखन खुदिंगी मिनै नंगलबा नुपी सिंगु सही निपांगी मखागी अंगांग यावना सेंटर असिदा निमित मंगानी फाव थमदुना माकी पिफम थोको ngaklo pirab matungda mafam chana sinanaba thodang lobuni hairi manipur da ngasi nupi da yamna thajadaba crime kaya chatharakli adu india gi oina kunthra tru khangkatpada amakhak yarakliba asigumba center asigumba phibam asida thamba habese nupi singi demaktadi yamna lebak thibani cameraman nanaglo nana pawdam jeba nikthakam sarjawa mitai thawal April tang taramari gi numidangda Infalis district ki phagnungda nupi masa nebu izet mangan ki bathongbo All Manipur Women's Voluntary Association yaning da bamade nungai taba phongdorli nupi obi sing da satriba crime sing lefna ba honabada miam punna thengnamin se hari Oripo Kendra gi 10/7 amasung 10/8 ki boot level committee na Kendra sigi mute oriba Deputy Chief Minister Yunam Joy Kumar Opu gi thorom lamboi khongnang khongda leiba UFLC ground pangthokre thormaduda UBI ge branch manager oramba kangjam mangi morangthem iboso yumna mani amadi haisnam ibobisu sarwaki Uripo Khoisnam lekai desu Deputy Chief Minister Joy Kumar Miyamna taram okay Khoisnam lekai community hall da pangthokiba thormaduda club ki president E Raz mani amadi mera paibi singju sarwaki Uripo Kendrugi MLA oibita natana Deputy CM su oriba hanigi DGP Y Joy Kumar ngasi uripo ahantem lekai development organization sinduna okre sahi ani lerega pangthokpa amjugi mikhal ngasi Manipur Press Club ta pangthokre handaki mikhal asida president oina miref ani standing committee gi paumi tarana mirep oiri Panthoibi Natya Mandir Imphal gi Neputaruk Suba Foundation de thorom yumnam lekai de leba Nitainanda Mandap to Pangthokre, Thoromulda Speaker Y. Kemsan, Morki Parliamentary Secretary and Indrazit, IS Kangzam Amadi Theatre Grove Asigi President L. Brenda Kumar Sharma Surwaki, IS Kangzam da Korirol Kuyak Kusu Langtai Mingtol Piduna Ikai Kumno Utki, Hanak Zahi Oina Minglel Kanga Lisingani Tarataret, Room Mohon Theatre Director L. Brazamohon da Kusinaki, Y. Kemsana Panthobi Nitya Mandirna Sahi Homputaru Theatre Gilam da Katokuna Lakli Tungdasu Afava Play Kaya Putopiduna Theatre Gi Ihawama Sagana Bahona View Hike. Marwina Kaino Vijayva Sakti da Kaino Panthobi Nagumandiri Matin exciting Kakal Devi Lakari Malu Itarama Matin Pandurina Gopam Kakana PACD Minister L. Dikona ngarang Senapati District ki Liai Khulel Village da Loyala School ki building sangakre Minister na community hall musu sangake Thormadu da Senapati ki DC Athe Muiba Senapati ki ADC member Thaiko Peter Yauna Tongan Mamui Kyana Sarugake Minister Dikona haikibada education haibasi yamna maru oi education yaudravadi nation nama line mangtharakani quality education lehanaba honaba mathautai man makhatana haikibada silo village tagi liai village phawa koilas thaduna lambi semjilagani amadi thaknabi singningthina phanganaba honaragani haike Festival of Performing Arts in Manipur amadi Sintak Purel Singh Irat Chaba Loisinbagi Thorom ngarang singjamai singa makhada leba Lemuel Art Center ta pangthokre tarmaduda ningthau lechem sana jawa bosamgi controller of examination L Fulsandra Mitei Padmasri awardee as Thanil Singha project consultant Asoibam Nando amasung Lemuel Art Center gi president Sanjepam Tomba Mitei na sarwaki ningthau lechem sana jawna Manipur gi art form khara mutkiba yana leire festival asibu siliba organization singna Manipur gi art form yokhan am honorable apaba khongthang ni Manipur lengang so lamdam masigi art form yokhan aba miang sanganing haike
पांगजरुबगी नद्रगा दुबा आर्ट अदु लाउजरुबगी कथोपदना मसागी कथोपदना मसरु ओयरबा दुबा आर्टिस्ट नातनी थोदोना मसदगी हिंगनबगी लंबी नद्रगा हेन नुवायबा पुंसी अमा अखोई लांगबगी लंबी दी याम वाटपा अदुगा अखोई लयामनसु मी चंगीबा याम वाटपा दुबा अखोई आर्टिस्ट सिंगनी Zen Hospital Parking Auto Rickshaw Drivers Association की कुन गतरुक सुबह मपो कुलुन थोरम ngasi sebab nakai Youth Club Community Hall pang thokre thormadu da Traffic Police Imphal West ki DSP Ratna ngasepam OC Traffic H Rameshwar Sharma amadi Association President W Kullana baroiba mi singoina sarwaki lambi gi park sawa hangalaktra basu mi amadi gari gi masing hangalapana Traffic Police na khudong sa da kaya mayoknari haina OC Rameshwar na phongdoki DSP Ratna ngasepam na मियाम की दमक तक ट्रैफिक पुलिस ने तौबे आबा थबक पोनो पांग थोकने हाइके सिगी मनम नयाम सिदा कोई दलबी चिनलिबा नतगना मोगी थोकनो मिदम थोबो पयाम थोलबो सिना याम अचौबा रीजन अमा होइना कोई पब्लिक ट्रांसपोर्ट लेजदा मणिपुरदा कोई ऑटो सर्विस ना याम फजना बहुत सिलगा तौबगी थगत पगी बहुता कोइना प्रजासिनसु अदुगा कोइनसु परपरदा यामना नियम चुंदना दा वी हैव एनी चेंजिंग द बदिंग अटे तब तो एनी प्रॉब्लम नहीं होगा तब ना ऐसा नहीं मणिपुर जो लाभ है ताना सी प्रपोजल था पे हो कहीं तो वही आपके अचूक बच्चा भूमि के लिए कोई लेन देन नहीं जारी Moirang Kendru ke MLA P Surachendrana ngasi Moirang Municipal Council ke mafam kaya da nong khajitang tabaga isaw ge awaba mayok na ba ikam ge matamda ising ge awaba thengnari ba si matokram na kohan gadage habi ge matang da koin setuna yengchingkre khongsat aduda LDA ge Project Director Bagaton SDO Moirang amadi ate official sing suloina ke Moirang Part 2 ge loktak ta ising chenthok pham oriba Corbat Maril Central Lambi ge Culvert Hanakhong Turel yengsin ke Koki Bonda Setuna yang sulurba Turel Marilasi fit Nipal Park dabado fit manga taruk lomdagi hena Park patengnar ke Turel Maril asigi nagyat ke labuk singna khopsil lakpadagi Marilasi khujin bani tungda loktak lokanel ge sarukharasu yengsin ke MLP Sarchandrana Myanmar lam khopsin mana maram oiraga sahi amada ising isaw ani ahum lak thoktuna kendra sigi Myanmar awaw mayok nari maramasina mipung khudingmakna nungsinaduna thabuk paikhatpa tangai fatri haike adugumba yamna maruiba aduga loktak mapan da lebanina level si yamna nembanina sai kudingi ising ichauna maramorakanda low acre lising kaya ekoi farm tawjariba amasung masagi paddy cultivation tawjariba adu danatana habitat mayam amakak masida leiriba mioi singa se ithai lokhong amasung river system sing si loi namak siltation maramoraga natragana mioi besingna magi oijaba thibadagi ni khangde convenience ki ni khangde and cross tawsilakna maramoraga kanda sahi amada yamdrabada twice thrice ekoi flooding tawba aduga adumba flash flood tuna ekoi da yamna chawna awa piba mangtan ba thonba madugi namakta ekoi integrated effort ama changi amsung approach ama changi adorbor di multidisciplinary oiba adume approach to tawsi hai matanda ekoi paisa leitabagi maintenance ki IFCD gi awab lei ekoi khangi adubo ekoi loina magi areba resource si pudhoknaraga ngasi multi stakeholder mayam sina punsila kanda praja singsu yauna ekoi integrated approach ma torakanda flood control tawba amsung prevent tawba ngak thokpa amasung madu damage du hen na tohandaba amang ata hanthan bai ba du gi plan dune koi ngasi sangsilip Sahi asigi Mars kungamari da Hairok Part 2 dagi Nongmaithem Ibomsa koba miyoyama Myanmar gi mafam amada mangkhibagi langla langjil asi phawwa government khangandabagi mayokta Hairok apunba nupi luf amadi JS na wakan mifam Hairok Part 2 da phangkhre Ibomsa gi langla langjil government atubu matamda khangalu miyam gi awaba da government tumina leisinba chumloi haiba placard sing siznaki JS gi secretary mandrina hiramasi gi matangda JS na chief minister da cherolama mamang thagi tereta pisinkhre adubu ngasi phawwa tumina leisinba sipende miyam gi yenglaga paikhat payaba thabak paikhat piu haiki nupi lupki lusingbi amana imu manung gi awaba ama yenglaga government na sabsaba thabak lokhat piu natrabadi miyam na khongjang kaya sangsalpa yai haiki maram jabo pakum pame aduga sibu sigrai jo hingu hingi haraga jo Myanmar government tagi asyang reason dum tang imai ben namadi victim imung da khangan biraba matung da awana ta hori ba imung di da government gi daita laiba thawong do utpi raga di ikhoi gi ihoje neng gi ba yai nat da na mangre haiba pakum ji khaktang home department dagi government tagi phangba ta raga di ikhoi khoisang na ba hengalak
ibom sagi loina bina nomagi su nomlaga hingzaba imung asida mapuroibagi langla langjel khangdaba haibasi sauna awaba ma oire miyam amadi government na mapuroibabu phangnaba honabada mateng pangbiu haike sura chala nga chak thalola ga saja bani sa singna singba sura chala ga nomla nga kharana lagonja ra ga sa bani phangribi wa ju phangnaba tam pajagna thibiu Imphal College students eco class ne sinu pangthokiba ahan state level painting competition ge junior category da Bal Vidya Mandir Higher Secondary School ge Angelina Ningthojam na ahan takre senior ge category da Wangkai High School ge Onia Konsam na ahan position lokre hogi pawgi makta na ten ba brem tamon se Combined tutorials for CBSE admission open. Class 11 and 12 Science CBSE 6 months regular foundation course class starting from 3rd May 2017. Class 9 and 10 CBSE 6 months regular foundation course class starting from 3rd May 2017. And 2 months vacation course for Navodaya Sainik and Outsiders class 9, 10, 11 and 12 class starting from 3rd May 2017. For details, please contact Combined Tutorials Office, Sagolban Moirangler, Machin, Bus Parking, Imphal. Moredam Tapugio Diade. Romdugini Naina Talisi. Ilora Hotel, Morena Layudi, 3-star category, reasonable over Mamalda, Hona. Wonderful bedrooms, world-class washrooms, international standard restaurant, attractive location. May ishing a what pump the later. Hello, Elora Hotel Moreni, Tapio. Delicious cookies from Likla Bakery. Oza, Pain Relief Ointment. Kwang naba, ok sikpa, tang sikpa, pu naba na singbada, sinaba yarba, lipsap group na putok saba, Oza. Break itu ngataram nong seri makata pausing Imalol Khorjai Love Imphal Sinduna ngasi ohumlak suba oina layo kraba aiba madi aibi singda haikaleket tamagi toromama Ibodon Sana Girls Higher Secondary School da pangthokrai tormadu da isam president and Rajendra Khorjai Love ki founder member Dr. N Devan IMC Ward number 6 ki cooperator Torangbam Indrajit Singba Milkiana Suraki Medega mari lena ngasi Lions Club of Thawal amasung Thawal Municipal Council na Alcams amade Block on Drugs Company ga khusam naduna nomigoiba lemna diabetes layong khangdokpa amasung blood pressure khangdokpagi camp ama Thawal Bazar da pangthokre mioi seni henbada diabetes amade BP lebra haibadu sek toki Lions Club of Thawal ge district chairperson Dr. Renu na phongdropada senmi singi khalaga mapungoina ngasigi mede numit asida asiguma camp asi pangthokpani haiki heart na bagini khangde bagi maram atai complications la thna siri pau ta ba siri basing duga loina na diabetes hari balaina asna no no la kwasi asina maram mo helaga thoi ba complications me am sin si khangdo na goi da makta koina asi sinjagani Mede numina maram oiduna ngasi India made Myanmar leba anigi lalol etik tokfam oriba Myanmar ge namphalong kaitel thonglon ki Consumer Affairs Food and Public Distributions Employees Union na Sangapur do leba Directorate asigi complex ta Director Ranjan Jumnam galuna na Medega mari lena na usar kya thakre All Jiribam Lomi Maruf Amadi Mongungs Ati Gardens Labor Union Sinduna Mede Thorom Monbung Community Hall Pangthoke Thormaduda Lomi Lupki President P.S. Bokul Mongbungs Ati Gardens Labor Union ge Acting President Morangthem Gopal Susuraki Indo-Myanmar Workers Forum More na su Senmi Singh Numit Thorom More Ward number 5 te leba forum ge office ta pangthoke thorom ga loina na forum asigi Mapal Suba Rising Day thorom su pangthoke thormodu da forum ge president N Pulindro MCM ge president M Thoiba MMCM ge president M D Hussein Suraki Malem ge Senmi Singh Numit me dena lakpada Chanura Lamsing Lands Kanglei Park na lamdam asigi Senmi Singh ya pa paujel piri
lamdam asidasu medegi thoromasi lamjan hizam irabot ki lising makada lising samapal kuntra mapal gi me amadagi senmi gi ihoda saru yaduna hoki asigumba senmi gi iho asibu CLK nasu leikiraba senmi singbu ning singduna ikai kunu uli tungdasu lamdam sida khunda minariba puro khudimakna senmi singbu awangwa thakta ikai khunna minasi hairi All Manipur Progressive Farmers Association Manipur Proletariat People's Democratic Union asu ngasigi malem gi sinmi singi numit thorom pangthoke Lekidraba Fauzairung Thamaina iba imagi saktam haina mingthonba serang larik ama ngasi kaisamthong kawi community hall da phongkre Fauzairung Thamai Memorial Trust na sinduna pangthokba larik phonggi thorom asida hana Additional Director Education U AK Sharma State Kala Academy Lungpuiga Romai Literature Association के President Regongs Nings Golmai Kabui Literature and Research Academy के President Al Longmai DM College of Arts के Associate Professor Marangtam Priyo Bartanamroi Bemusing Oina Saraki Aibagi Masanupa Gaiza Post Thamaina Haikibada Trust Sina Laikidaba Maki Apopana Manipuri Lol Iramba Selling Lyric Ahan Boyna Pongmani Makatana Wari Masagi Lyric Sing Amasung Atopa Lyric Sing Pong Panam Tamli Lyric Sina Amato Oibamasung Nungsi Sana Repausel Piva Selling Sing Yawi Haki Pongmangam the Sacre Adu Magi Piramamana Pongani and Haraman Munise Masi Pongo Pase Pongo Mayam the Khan Mase Quigi Sinao Mayamki Quigi Yungi Haitare Mayamki Tone Kandana Si Quigi Ozarum Thai Memorial Trust ki Pandam Singh Munung da ama oina thamaga mana phongi lyrics je phonge na khoi lo phe lo jaba ta Manipur State Legal Services Authority amasung District Legal Services Authority Imphal West ka khusum naduna kamong nupi saukhat thaurang lufna Legal at Clinic ama Kangkhong Youth Welfare Club ta hangdokre tarmadu da Manipur High Court ki Justice and Courtisor District Session Judge Imphal West M. Manoj Kumar, Manipur State Legal Services Authority Member Secretary R.K. Memsa Susuraki. Government ka MOU Tonaduna Wari Saniriba Lufki Lusing Sing Amadi Lanmi Singi Oiba Punba Mipamama Ngarang Bisnupur District Mapamama the Pangtokre Hari Mipamaduna Luf Sing Asida India Government Amadi Manipur Government ka Nakal Ohum Yanikiba Warol Matungina Mamangi Congress ki Government na Togani Hiram Laga Torum Draba Tabak Sing Handaki Anova and Birena Lusingba BJP ki Government Asina Soidana Tokani Haina Tazabagaluna Anova Arpilama Tonanaba Sem Sare Hari MOU da Ladiba Love Singi Oiba Apunba Love Ama Sembada Mifamaduna Yanabagaluna Sangsilaba Kongzang Asida Kongfam Amato Ena Lepinaduna Taba Tominana Bahaina Lepnare Hari Jose Amuka Natem Brem Tangobanese Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. World-class interventional cardiology at Sky Hospital, performing non-operative closure of hole in angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Lengshin Biro, Sarma Optic Infalna. Special offer pijabaga loinana hodok chare lens khatumak laigadaba scheme masi pambi basingna isagi mit ka chana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi lobiu nasimak lengsin birau Sarma Opticals opposite Johnson School BT Road Imphal Amuk sana taranok sri makatapa pausing Manipur State Legal Services Authority na sinduna Lungai Exams Authority na nomugi oiba legal awareness thorum ama Jiribamgi Kalingar Tribals Community Hall pangthokre tormadu da Jaliarons Baudi Jiri Zone gi Chairman Tahengmangs Panmai Taxation Jiribamgi Superintendent Amos Kamai CGM Jiribam Jagau Lams Hokip Surgaki Manitongi Chairman Oriba Hyanglam Kendrugi MLA Dr. Y. Radis Sambo Wabugai Lamkai Bazar Board na Lamkai Bazar da Okre Taramadu da Bazar Board ki Chairman I Bomsa X Babu M Iboso Sugaki Dr. Radis Wabugai Lam Matamwasana Mongi
Kaitel Oina Sananaba Mohot Minister da Taksile, Loyana Minister Nasu Sagni Habi Tazo Pirkle, Kendra Six Sotari Lambi Tong, Taknasana Sing, Mahima Sing, Analangi from Pagatnaba, Marilenava Department Pai Minister Singawari Sanare, Atu the Minister Single Luinana, Yang Sinduna, Sakotong Tabak Sing Paikalagan Haki. Aswanda Lambi Tong Sepayada Mata, the Kanai, temporary Sana, what is Hanaba, Lying Sani Mata, the development, our City and medical Matana, I guess Haitaki, Namatana, High DC the Kande, Ministry the Kande, had to pay me to come to Ocean to Zenaba. I get nothing to hijack. Matin Pamdaka, comes in the Amon, comes again. Tidim Lambigi, Trong Lobby, Makalakai, Naran Timpung, Ani dagi, Ani Makai Fabi Manunda, Infal dagi, Surasamputam Nalakpa, Eco Van, Gari Amana, Tomambada, Say Taramaturum, Surba Angam Sire, Atopa Angaman Sopadi, Hospital like an crate. Trong Lobby, Makalakai, Community Holder, Mipam Pangtokuna, Missi Matang, JCM Semcre, Mipamaduda, Zilla President Member, Mutum, Birchendrana, Pongdokivada, Atubatamda, Marileno Singna, Todo Sing Matanga, Mieng Sangview, Missi Sing Matang the Pung Kungamari Manunda, Langla Langzil Putok. Manipur Ban Singba Makal Makakagi Kongzang J Cinemangaluna Sang Cinema Sem Sare Haike. JCM form to Duna, Chemiba Chair, Masida Isamak Tawai Hakchang Jauna, Haidiba, Masi Saruk Jagani, Aduga Haidiba Garia, Atubumatamda, Potopio Haibase, Marilena Department Sing the Jilla Bretzel, Amawana in a Mayanda, Haidi Marilena Motor Station the High Karigumban Manganiba. Singna Gari as Pabi Dergadi, Makan Makagi, Education Kongan Junction by Base Yang Yapamani has a young from the Kanganjari. MD Jasimudin Kova, Sahitaram Suraba, Assamge, Karimganj District Manung Senba, Dalurban Kungangdagi, Yaripok Tulhil, Awang Laka, the Lebanupa Masama, Mamang Tagitara, the Manangapa Dukalamada, Satkivadi Hanzilak Trehari. Nupamasa says Fit Mari in Sieni, Wangi, Kusungawi, Masa. Mamai Sangi Masa Pai Mana Toki Matamda Hangama Palmasugi T-shirt Amaleke Higo Masugi Zinama Setke Nupa Masa se Bangle Lol Natana Ate Lol Amata Kangde Mapu Kanagumana Tenabirabdi Samsul Hak Natraga Manang Police Station da Pau Pibu Hari Wakso Ministry of Culture Ge Sentang Makada Women's Society for Cultural Heritage Kaksing na Sinduna Numit Mangani sa Tarakiba Manipuri Lai Harawa Jagogi Workshop Come Demonstration Ngarang Representative of Lois Ge Auditorium the Loisin Crep Tormaduda Manipur University of Culture Ge Registrar L. Jaisendra JN Manipur Dance Academy Ge Director L. Opendra Academy Sige Pradhan Guru Rambi S.S. Thanil Hanagi ZEO P. Nimai Manipur State Kala Academy Ge Secretary Uramba S. Bidesor Sarmasu Suraki. Caesar Breast and Thyroid Clinic na Lions Club of Lemarolga Kusam Nada Breast Cancer Awareness Amasung Lemna Breast Cancer Lebra Haina Yengwi Toromama Wangoi CAC da Ngasipang Tokre Dr. Ajit Lukram na Lusingduna Kem Adu Pangtoki Beloina Miam the Awareness Pinanaba Booklet Singsu Yantoki Caesar Hospital da OPD Lemna Lang Beloina Ataba Mama Mammograms Tonanavagi Kudung Sabasu Pigin Hari How's Makatana Ngasino Migoiba Sanawi Paulo Minasi Ngasi Sanawi Pausing Amjuna Sinduna Handak Yoksang Manung the Pangtokiba Tarirak Suba Journalist Sport Meet Ki Manamatum Manipur Press Club the Yentokre Meet Asida ISTV na gold medal manga silver taramatoy masung bronze maple punna medal kunga mga fangduna overall team champion ore Shanghai Express na gold mari silver ani amasung bronze sama fangduna runners of taki ngasi mana yentokpagi thoromda veteran journalist AK Sanato namasung Amjuge advisor and Tombira Susuraki
Maharashtra May Manga Mapal Power Pangtok Kadruba Nipalak Suba National Bobinam Championship that Saruyano Manipuri Sanori Emerson official sing Nasing Fal Tadokre Championship Asida Sub Junior Boys Ki Sanori Taru Sub Junior Girls Ki Sanori Manga Junior Boys Ki Taret Junior Girls Ki Taret Senior Boys Ki Taru Senior Girls Ki Mari Sub Junior Senior Gi Forms and Events that Sanori Sing Saruyagni Kangalaba Sanori Sing August Amadagi Delhi the Pangtok Kadruba World Bobinam Championship da India Gamu Sinduna Saruyagni Hari Lamding Educated Welfare Association Sinduna Lamding's Kuman Thames Leka de Satriba State Level Junior Offense Volleyball Tournament Ki Ngasi Sanakiba Match da NYBNA Yumbu Lewabo Set Omanida Mighty Pikre Makataba Sanawaki Pau Boyning Tozam the Pumigani IG Assam Rifles Sauna Sinduna Ngasidagi Kumalampak Main Stadium da Nupa Amadi Nupigi Team Taratarung Nasaru Yaduna Urza CAPF Under 19 Talent Hunt Football Tournament Manipuri Governor Dr. Nazma Heptulana Hogdokre Asigi tang tara phawa pangthok kadoriba tournament asigi ngasi ahubu numit ki sanakhiba nupi masagi match ta Kripsa Naurem thongna Eastern Sporting Union Wangkhaibu goal mari sinoda maikiba pikre match asida mai pakhiba Kripsa Naurem thonggi goal singadu and Ratan Balana match ki tare suba kuntra mari suba mari kuntra nipal suba minita goal ahum sanki atopa goal aduna and Priyanka na match ki nifumapal suba minita sankhibani sathariba tournament asigi hayeng ayupung nipal tabada nipi masagi ahanba match waina NYTIC Okram Sutheg amadi KB Langjinga Sanagani Nungtilpung ama makai tabada anisuba match waina KB Lamphel amadi YWC Langthabalgar Sanagani ahum suba match nungtilpung ahum makai tabada Imphal West District Football Team amadi Surajapur District Football Team ga sanaragani Amaromda Nupamasagi match waina hayeng ayupung Nepal tabada Kuman Lampang Main Stadium da KB Lamphel amadi Bisnupur Club ga sanagani anisuba match ayupung tara tabada Imphal East District Football Team amadi Imphal West Club ka sanagani ahum suba match nungtilpung ama makai tabada KB Langjing amadi Imphal East Club ka sanagani Tharamasi da saru yakiba Manipur gi Governor Dr. Nazma Heptulana phongdokibada I would like to share with you that 2 days ago I wrote to the Honorable Prime Minister and I told him that Manipur and the entire Northeast, especially our state Manipur, is the powerhouse of sports. All Manipur United Veteran Football Association Mapal Kangjibung na sinduna mamang thagitang kulumdoidagi team kunna group mari thokna khaidokuna sathariba ahanba RKFD Sangai Trophy Veteran Football Championship ki ngasi pamyal pasoi patu da sanakiba ahanba match da KSC Lambulen na Phlam High School bu goal mari ahumda maitiba pikhi KSC Lambulen gi mai papagi goal singadu Lamkholena match ki kuntra mari suba kuntra nipal suba amadi kuntra mapal suba minita goal ahum sanki atopa goal aduna khaimangna match ki nipuni tu suba minita chanduna match asi mai pakibani match asi da maiti kiba Phlam High School gi goal ahum madu AK Mahesna match ki ani suba madi taruk suba minita goal ani sanki atopa goal aduna Lempauna match ki api matam gi ahap minute amada sankibani tournament asigi ani suba match ki sanakibada ATBFA thangmibal amadi IEBF Team B Salantong goal amata sanadna draw satkre sathariba tournament asigi hayeng tilpung aniga minitra mga satpada IEBFA Team A Salantong amadi AYMFA Yaripoka sanagani ani super match nung tilpung ahunga minute kuntra satpada NCDA Khongampat amadi BB Farm Kashampat ka sanagani Taramapal Super Challenge Cup Veteran Football Tournament ki ngasi sanakiba match ta FC Imi amadi Langkon FC draw satkre Manipur Veteran Football Association sinduna mamang thaki tang kundagi team tarana group ani thongna khaidokuna sathariba Taramapal Super Challenge Cup Veteran Football Tournament ki ngasi 11 Star Sporting Union Ground akam pata sanakiba match da FC Imi amadi Langkon FC goal amamam sanaduna draw satkibani Imi FC Game Village ki goal adu Jangmin Len Guitiana match ki taranipal suba minita sanki Langon FC ki goal aduna Ronina match ki kunthamari suba minita sankibani sathariba tournament asigi hayeng tilpung ahunga minute nifumanga satpada Sajing FC amadi ABFA akampat ka sanagani
tarani thoi suba telo joint cooperative farming society limited trophy gi ngasi sanakhiba match da NNCKA nongre namadi FC telo mai pakre lamlai kendra village wise men's open 7-a football tournament committee na sinduna mamang thagi tang kunthra tagi team kunna group mari thokna khairok tuna sathariba tarani thoi suba telo joint cooperative farming society limited trophy gi ngasi sanakhiba ahanba match da NNCKA nongre na saijang FC bu gol manga sinoda maitiba pikhibani NNCKA nongren gi mai papagi gol singadu N ribantana match ki tarani pal suba mari nifu suba minute gol ani N utam kumar na match ki kunmari suba mari kunthrom de suba minute gol ani sankhi atopa gol aduna K Shankar na match ki nifu nipal suba minute sanduna match asi mai pakhi tournament asigi ani suba match ki sanakhibada FC Telongna ELC nongada bu gol manga sinoda maitiba pikre FC Telogi mai papagi gol singadu NGG10 na match ki tare suba kuntrani pal suba mari yankai suba minute gol ahum sankhi atopa gol ani atuna K Kiran na match ki nipal suba mari taratare suba minute sankhibani sathariba tournament asigi hayeng tilpung ama makhai tabada ahanba match oina YSWC sabungkhok amadi Neo Sanjen Bangba sanagani ani suba match nungtilpung aniga minute nifumanga satpada PC pukhaw amadi MYC leimakhong mapalga sanagani Directorate of Youth Affairs and Sports ki makhada Manipur Development Society na lupa crore taramari makhairom sangna saba loire haiduna mamangi palamba sarkar gi Chief Minister O Ibobina haukiba sahi 2016 April thagi tang kunda sangaduna miyamda khusin nakhiba District Sports Complex Kodong Popi Ground Wangjing Thawal District thada khiba semphamga sengbat sagal liba singa sanadre sahi ama pharakota ati akai kaya yauna awada pakayana pik thale ISTV network na akhanana haukiba sahi sok lising ni Nepal dagi sabu hokiba sports complex asigi sengba sakliba sing thijinbada award apa sing asi thengnarakpani main stadium gi football field play field gi basketball court boys and girls gi hostel amadi staff quarter saukidar quarter collector drains underground coast drains singi sengbat sagana ba thadakhiba sempham gi ona tainabada matau malhalamlaga loisandabana ayamba oidi hiram asigi matangda complex asida nongna office oin hongjinkiba district youth affairs and sports Thawal district gi DYASO I Purnima sina network asida phongdorokpada district sports complex da laidamiba koi 2008 tagi masigi construction asi Directorate of Affairs and Sports ki makhada hogibani haureiba construction si masi akhoi aina lakseba matamda aina khangjaba hobda hoji laidiba posi MDS saiba hoji ki kanosina society sida company sina masigi makhada thabaka si suram bani suri basigi puji hawda loisandabana ayamba loina ba ayamba oi puji hawda oidi adegi football gi field sima nong hek targa koi sanaba yadaba chocho lawna ising tungdana dum leiba masigi posima koi kitang leiba khara thongdapina ba haijabani adu thongkakani haraga hujomta kaim loisan bitre adegi play field ta koi basketball finishing loisan biram re adegi basketball gi chumnagi sananaba ground gi potu gi finishing orame koi gi basketball gi board kumba adegi mai kana singji kitang sana da basuna da khara yawi mai posting je quarter da su quarter staff quarter si loisan biram ya si su sanitary gi part ki single line sima am ta yawi ram re chokidar quarter loi biram hai adubu chokidar gi magi sanitary gi part sima mi yawi ram re drain the collector drain di loisan biram ya adubu mai makhum di yawi ram re ade underground cross drain si hujibo manung se masi kitang di mon tawbo horame aduga kaino hujibo gi manung di lairi pochi sigi film sida lairi mahangna makhata araduna complex aski award apasing athuba matamda loisin birabadi sahi sida pangthokadoriba inter school sports meet singi tongan ba masana sing kaya pangthokpang ngamgani haiki amaromda Manipur Development Society gi makhada lupa crore tare rom sangna saba loikhiba DSA ground kakchingi district sports complex ki approach run indoor stadium saukidar quarter amadi drain yauna atai kya su loisindabana ayamba oiri district level state amadi national thaki masana kya gi sanari puthokpada natana overall team champion kya oikraba district asigi manungda leriba sports complex asigi award apa amadi ati akai kya singasi matam sana quality leina mari leina basingna sengbat pirabadi district asidagi masana khudingmaki masak narba sanaro kya thoroki gani haina DYSO Thawal gi I Purnima sina makhatana network asida phongdorki stadium goiga sumagi lairiba indoor stadium gi magi
कनोसिंदो अखोई सानाभंगी फ्लोर वुडन फ्लोर सिंदो कितंग सेटिस्फाई होबदी वाली स्टाफ क्वार्टर्स लोइथनगे चौकीदार क्वार्टर लोइरे ड्रेन द कलेक्टर ड्रेन एंड अंडरग्राउंड पोस्ट ड्रेन सी मसीदी हुजी पौ पाइखतबरा हाइबगी फिल्म द आई वखंद लेजै आई चचरुरे अदुबु हुजी पौती पाइदबना फिल्म द लेरे कंपाउंड फेंसिंग लोशन भी रे गेट लोशन भी करे दी प्ले फील्ड हुजी की कॉमन प्ले फील्ड हाई मसिम डेवलपमेंट सिम लोशन दी हुजी वोगदा अन हाइबा कक्सिंग गी सिसु अखोगी मरी लेनेबा ऑथोरिटी ने कितन येंजहनी अथुबो मतमदा डिस्ट्रिक्ट द लेरिबा सानरोइसिंग मयाम सिंसी अमु हेना हाना लेरनिबा स्टेज तगी अमु हेना इंटरनेशनल गी अमुसु स्टेट की थाकता अंगप फंगना अंगांग सिंग थोलकने हाइबसिमा आइगे आसानी थागतरी बोय हौजी मखाताना ngasi नोमगी ओइखबा ai ngasi पाव लोबिसे ICAR लम्फेल पाटकी प्रेपपावगी मतुंग इना ngasi gi khwaidigi sakhiba degree celsius 19 suino khwaidigi ingba degree celsius 13 suino nungsit yawa ising manilgi sang ayukta sada maripu mapal nungtilda sada yangkai mathoi oikhi ngasigi nong sukibagi sang nipal 10.3 mm ni ngasigi murui pa pausing medegi numit ngasi manipur gi mafam kya da pak sana pangthong na khre one stop center mathung ningthina tawdabana nupi singna awana tarpo matamda mapung phana mateng piba ngamdre amadi ISTV na goal manga yauna medal kunga manga phangduna tarelak suba journalist sport meet ki overall champion oire ngasiri ISTV na piso paw matang slojre meng tabri sing amukana krumjre Matam punamase